ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯉꯁꯤꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯩꯈꯣꯏꯅ ꯇꯥꯍꯟꯖꯔꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯥꯍꯟꯕꯒꯤ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯏꯃꯨꯡ ꯑꯃꯃꯝꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯒ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯂꯧꯅꯅꯕ ꯅꯠꯇꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨꯗꯅꯤ꯫ ꯊꯣꯛꯂꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯉꯛꯄ ꯀ꯭ꯔꯥꯏꯝ ꯀꯌꯥ, ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯑꯇꯥꯕ ꯃꯤꯑꯣꯏꯒꯤ ꯊꯃꯣꯏꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯔꯒꯗꯤ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ, ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯁꯤꯡꯗ ꯅꯨꯄꯥꯁꯤꯡꯅ ꯏꯖꯠ ꯂꯧꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯊꯣꯛꯂꯤ ꯑꯁꯤꯒꯨꯝꯂꯕ ꯄꯤꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯃꯈꯣꯏꯕꯨ ꯏꯖꯠ ꯈꯨꯡꯒꯣꯏꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ꯫ ꯑꯇꯥꯕꯒꯤ ꯊꯃꯣꯏꯗ ꯊꯃꯣꯏ ꯃꯍꯤ ꯆꯦꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯟꯅꯔꯒꯨꯝꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯩꯅꯔꯒꯨꯝꯁꯤꯔꯥ? ꯑꯗꯣꯝꯒꯤ ꯏꯃꯨꯡꯗꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥꯃꯔꯨꯝ ꯍꯧꯔꯛꯂꯤ ꯑꯃꯗꯤ ꯍꯧꯔꯛꯈꯤꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯅ ꯁꯤꯡꯕ ꯂꯩꯕ ꯇꯉꯥꯏꯐꯗꯦ꯫ ꯏꯆꯤꯜꯁꯤꯅ ꯄꯟꯕꯗ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯔꯤ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯇꯝꯖꯗꯨꯅ ꯍꯧꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯔꯁꯤ꯫ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ 139 ꯁꯨꯕ ꯀꯦꯁ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯁꯔꯤ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯑꯍꯜ ꯑꯃꯅ ꯏꯖꯠ ꯂꯧꯕꯤꯈꯤꯕꯒꯤ ꯀꯦꯁ ꯑꯃꯈꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯏꯪ 2013 ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯌꯥꯎꯁꯪꯒꯤ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯁꯥꯒꯤ ꯆꯍꯤ 53 ꯔꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 4 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯁꯔꯤ ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯆꯠꯊꯈꯤꯕ ꯂꯤꯆꯠ ꯑꯗꯨꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯄꯦꯟꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯐꯠꯇ ꯁꯔꯝꯆꯠ ꯆꯠꯄ ꯅꯨꯄꯥ ꯑꯗꯨ ꯖꯦꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯟꯅ ꯊꯃꯣꯏꯗ ꯄꯦꯟꯖꯗ꯭ꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯥꯏꯟ ꯂꯩꯔꯤꯕ꯭ꯔꯥ? ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪ ꯑꯃꯈꯛꯅꯤ꯫ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯄꯣꯛꯄꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯈꯤ꯫ ꯃꯤꯐꯠꯇ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯐꯝꯕꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯊꯥ 3ꯇ ꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯐꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯃꯤꯐꯠꯇ ꯑꯁꯤꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯄꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯂꯛꯅꯗꯕ ꯌꯥꯎꯗꯦ꯫ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯅꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯃꯥꯅ ꯉꯥꯏꯍꯥꯛ ꯄꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯄꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯧꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯤ ꯊꯥ 3-4 ꯈꯛꯇ ꯉꯥꯏꯔꯤꯕꯗꯨꯒꯤ ꯍꯛꯆꯥꯡ ꯊꯣꯡꯗ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯊꯥꯔꯒ ꯂꯛꯅꯗꯨꯅ ꯍꯦꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯛꯅꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯊꯥꯅ ꯌꯣꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯥ ꯍꯥꯏꯗꯣꯛꯂꯒ ꯍꯦꯛ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯌꯥꯗꯦ꯫ ꯌꯥꯝ ꯇꯠꯇꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯁꯤꯗꯒꯤ ꯍꯩꯅꯗꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯀꯥ ꯍꯦꯟꯅ ꯑꯉꯥꯡꯁꯤ ꯄꯝꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕꯒ ꯑꯩꯈꯣꯏꯅ ꯄꯝꯂꯤꯉꯩꯗꯁꯨ ꯃꯍꯥꯛꯅ ꯂꯛꯅꯕꯁꯤ ꯃꯐꯝ ꯆꯥꯗꯕ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯛꯅꯩ꯫ ꯐꯥꯒꯤꯅꯤ ꯍꯥꯏꯗꯨꯅꯕꯨ ꯃꯍꯥꯛꯅ ꯂꯛꯅꯕꯁꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯂꯛꯅꯩ꯫ ꯑꯁꯨꯝꯅ ꯏꯆꯥ ꯑꯁꯤ ꯆꯥꯎꯔꯛꯈꯤ꯫ ꯊꯥ 3-4ꯗꯒꯤ ꯆꯍꯤ 4 ꯐꯥꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯏꯕ ꯅꯨꯃꯤꯠꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯕ ꯊꯣꯔꯛꯄꯒꯤ ꯃꯤ ꯌꯥꯝꯅ ꯆꯤꯟꯕ ꯃꯇꯝꯅꯤ꯫ ꯃꯄꯥꯁꯨ ꯀꯣꯂꯦꯖ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯜꯂꯛꯇꯕ ꯃꯇꯝ ꯑꯣꯏꯈꯤ꯫ ꯌꯨꯝꯗ ꯑꯌꯥꯝꯕ ꯃꯍꯥꯛ ꯂꯩꯇꯦ꯫ ꯀꯣꯂꯦꯖꯇ ꯑꯌꯥꯝꯕꯗ ꯂꯩ꯫ ꯅꯨꯃꯤꯠ ꯑꯗꯨ ꯏꯆꯥꯅꯨꯄꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯊꯤꯕ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯒꯗꯤ ꯀꯞꯂꯒ ꯆꯪꯉꯛꯈꯤ꯫ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯁꯦ ꯃꯃꯥ ꯇꯤꯚꯤ ꯊꯥꯕꯩꯒꯤ꯫ ꯁꯦ ꯇꯤꯚꯤ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯅꯣꯏ ꯕꯕꯥꯁꯨꯅꯦ ꯁꯣꯏꯗꯅ ꯍꯜꯂꯛꯑꯅꯤ꯫ ꯃꯃꯥ ꯄꯣꯠ ꯆꯩꯁꯦ ꯁꯠ ꯑꯝꯇ ꯇꯝꯊꯣꯛꯈꯤꯒꯦ꯫ ꯃꯤꯁꯦ ꯌꯥꯝꯅ ꯆꯤꯜꯂꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯁꯨ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯗꯨ ꯀꯞꯂꯒ ꯆꯪꯉꯛꯄꯅꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯄꯥꯅ ꯐꯃꯨꯡꯗ ꯆꯪꯉꯨꯕꯗ ꯇꯤꯚꯤ ꯌꯦꯡꯗꯅ ꯀꯞꯂꯒ ꯑꯉꯥꯡ ꯑꯁꯤ ꯃꯁꯥ ꯏꯄꯠ ꯄꯠꯊꯅ ꯑꯅꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯕꯦ ꯀꯩꯗꯧꯔꯦ? ꯍꯥ ꯂꯥꯎ ꯕꯕꯥ ꯂꯥꯛꯑꯦ ꯂꯥꯎ꯫ ꯑꯕꯦ ꯅꯪ ꯀꯩꯗꯧꯔꯦ? ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯅ ꯄꯨꯄꯨꯅ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎ ꯆꯤꯡꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯐꯩꯒꯟꯗ ꯏ ꯉꯥꯛꯇ ꯇꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯄꯥꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤ꯫ ꯃꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯑꯩꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯀꯧꯁꯤꯟꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯦꯡꯍꯟꯈꯤ꯫ ꯃꯣꯏꯅ ꯍꯥꯏꯔꯛꯈꯤ,
mapuga sanabada tusinkhibani adubu angang sinadi tusinkhiba leite hairaki masigi matungda tokphum khangdana numit adu leki jingnaba henbadagi nongalaga rims ta puduna angang asi yeng rims ta muk chatpa matamda forensic science ta amuk puraki mafam adu ta chatpada case ama register toro madu natrabadi yengba ngamlo hairaki aikhoi sei makhogi imungda leibanina amukso tobum khangte angang asidi asum masa suksilaki school chalu haibasu yakhiti chalurubasu halaga masasi adumak pungpat pathaki mapan thokpadasu yam nai hairami mabuksu nai hairaki angang ase keno matore chau thau yadre ikida kire haiduna adumak leki tummo haibasu ki haiduna phamungda changba matamda ahingda lauraga khangbaga kappaga hektamak phukphuk hogale isa sigi phibam uraga tophum karimata khangiti makhoigi imungdasu adumak hai adumak yenghal nakhoi amukti yengmulo angang sigi phibam se nakhoi amukti yengmulo adubu numit adudagi nupa se mapan adumak thorakiti nongma numidang wairam makhoigi imungna laaga wafam ama hairari wa ase mana mani nairaroise angang su makhoi yengak dukan sisu nakhoigi mingda palaki madudadi tophum khangdaduna pangal thoktana leramadu mapa sumai hauna saurakhiram masigi matungda miyamda makhoina paw ache haikiram masigi matungda police yobadagi police na nupa se phagi lekai mayamna saunaduna yum thugaigani amadi lekai asidage tanthokeni haiba wafam sing hairam adubu aikhoina mara leibase aduma jail da lekishan adumna tobigano haiba wafam mayamda haizaki club amadi maira paibi singna nupa ase mapunchi chupagi oina tanthokpagi ware phawba loki mabu changjafam piramba yaroi haina aduma haiki nupa ase masigi matungda jail loki aikhoisu thogdok adudagi dukal phambasu tu sel thum men man amata tadre akhoi yumda adumak thogdok asigi matungdagi adumak leire case ki chen chongbodasu paisa yamna changi thabak su nonggadaba amadi sel tangadaba adumak tandre police ta mukchat court ta mukchat doctor da mukchat karigumba amata tophum khangiti thogdok adugi matungdagi isa se pangnada naki pikliba angang asida mangonda phawriba chaina aduna angang amo ibagi chen chongbagi mahakki nungai jabadu punamak sukchenki machi marumda phamungda mi udaba mafamda pikliba angang duna adumak lotuna leki miga unaningdre school chalo haiba phanakuina mahak adumak yakite mahangna larik tamingeda 96% chalambadu larik yamna hanthakre lekai da mapan hek thokpada amana phangi hangi amana phangi hangi angang adu karisu tawdrabra angang adu nungaiteda asumna lekai da lebimina awa ana hangba sidasu aikhoi kariguma mata topom khangite angang ase makhut sammaga chatpada mina adumak angang aduda munna munnai mipung khudimak ne yeng ani pulle ichagi wari ngangne ahum pulle ichagi wari ngangne thawai ase yamna nungaite nungai manda duna lekai asida leira ruige haiduna ichegi yumda oina aikhoi punna muk leki aikhoi lekai lamdam aduda kongul taning khidre masigi maragasida nupa asisu jail da yamna kuina lekiti amuk mahak thoruktuna mayumda leki dukan phamduna mahak yamna muktuna leki aikhoin ikai duna mirot tongne yum phawbada leiba ngamdana chelaga mara leiba mahak na mukhai duna mayumda leki mapunchi chuppagi tanthokpa haina ware phawba lawkhrubadubu masidani aini yamna pendribase pumnamak paisa piraga loinamak loisinakre masinani mahna jail dagi thoruklibase paisa pibaduna natra makhoina tholokliba masimakna natra makhoina dukan phamduna leiba ngamlibase icha mangmagi thawai nungai tabaga numit tudagi mi ama oibagi nungai ba haibadu karino haiba khanglaktre pendaba amadi phumang nabana thamoi asida karigumba amatta wakhal thokunglamkiti isase mangle dako mana hayeng chawraklaga kari oigani ningamdabana sum helagani ko angang nina bhab tadribani na hogjik fai mahangna bhab taraklaba matamda khanglak nungai zaroi dobu kaya aduna thawai ase nongma nongmagi adumak chaktuna leirib nupi oibanina yum pandaba yadraba matam maduda mahakki achoubu khurou amadi soidana oiragani haiduna koina wari palurubasu tungda thogdok adugi ininna nungai taba thogdok kaya thorokpi asiguma mi singa se thang ama pairaga chabat yanduna aduma haningba phawi pikraba masugumlaba sida hanuba mahakkumana yamna pendaba yaba makhai pendri kuiraga koktokkibadi lairadana hene ge aduma khoidok sogale nongma phado yum chatpada nupa aduna muktuna dukan adu phamhoubudu uraga isase khangba ngamdi aikhoini ira lebugum chele
Mara leba mahang na phong na le. Asum na tawgadaba ki saru. Icha nupi se pokcharam dabana pai. Mange. Aigi icha mang. Asum na. Apokpi mama na kaptu na wapam singa si haiki. Masini English sing ani taramari April thada thokkiba laibak thiba thawdo. Chahi mari khakta ngairibi nasari tamlibi nupi macha amada chahi yankhai mari rom suruba ahal mana ijat lobi kiba matungi thawdo. Thawdo kadudi thokri. China adudi ngasisu imung aduda phang. Asigum laba tam thiraba thawdo asi thokrabasu thawdo adubu pang thokkiba midi maning tamna ngasisu leiri. Masi khakta nati. Asigum thawdo kayana iramdam masidasu pik thana leiri. Masigi matungda mo English sing ani taramari July gi tang kun nga mapanda Bishnupur district ki manung chanba mafam amada mo thawdok ama thoki. Masagi chahi tara humdoi khakta ngairibi class 5 tamlibi nupi macha amabu lekai dumakta da leiba nupa amana namduna ijat lobiki. Thawdok asigi matangda marai bakthi khrabi nupi macha adugi apokpi na mathwai nungaitana wari punamak saraki. Aikhudi nomugi surga chajabani. Aikhudi lamsi inkhol yamna chawi. Pan thabadi yamna kanai haiduna pan thanaduna pan yamna puthokpa lamamani. Aikhosu chingyagi inkolda pan thaba yamna chali. Ayukki chang insang charaga madudagi thabak chalaga numidang wairam halakpani. Isa nupi sin ayama matamda imung mangol sit nana loisilami. Numidangi chak phawba mahakna hektamak loirami. Dup thangmai tharami. Maram yamna moi. Ayama matamda imungi thabak mahakna loina tawi. Numit asisu ayukki chak to oba matungda aikhoina thabak suba chalamdaida numidangi chak ising thongamu haiki amadi duk thamai phajana tharamu haiki matamadu da mahang hoi haiki amadi mahang na lupa tara piramu haiduna sel niraki nahan makhaidi nomatasu sel nirakti aikhoina sumangonda lupa tara du pirami mama mapa aikhoina wabasi ubada nongmata karimata aikhoida haijaba sungamdi maning su thungjadi numit adu mahangna paisa la hori aikhoi su chatle haiduna dumak mafam adu dagi laki numidang wairamda imungi thabak punamak loisillaga piramba lupa tara adu achapot charuge haiduna dukan da chalaga achapot leiraga halakpa matamna lampak ama mafam adu dal lampak adugi nakandu lobuk ngaktani khongnang so howi madu waidu yorukpada aikhoi adu dagi nupi ama mahangna hanminasi ai parapra pot leiraga halaki nang mafam asida leplamu haiduna khongnang makhong aduda mahak leiki asumna mahakna leptuna leiringeda tunglomdagi ikhang khanghodana nupa asina machin melaga labuklomda mahakpu chingduna pubiki bazat madi masana thoknabu honaba sungamda machin meliba makhut adu lokthokpu sungamda namduna mahakpu chingduna mafam adudagi nupa asina mahakpu puki nupa se aikhoi gele kai simaktagi nupi thiraba macha ama leiraba masagi chahi kulom suraba miyoi aman mahangna namduna isa hasi labukta ijat manghan biki nupa asigi makhura sing thokpa amana mapan thorpada kariguma makhon amatai miga lakna phanabugumba makhon ama mahangna taki maduda mahangna tors kapaga asum thirakpada makhura adu lakpa matamda nupa ase khongban kalaga chenki madudagi angang asigi phibam adu mawong chadana leiramba aduda laitin ongnaraba zat haiduna mahangna angang ase yomda thinbiraki adubu makhura asinadi mafam adudagi nupa asi chenkhiba mahakti uhodi ngayak adudadi mahaksu adugumba wakhandu khankhidaba zat madudagi angang sina sukarigumba mathakidana haidokhidi masigi matungda makhoigi angang adu amambada torch light kapaga amadi mahakpu miyoi amana mayumda thilaki haiba wafam asi murum sonaduna ngangnaba horki ani pule ahum pule wafam asi wari sanaba horki masidagi aina chingnaduna karigumba ama leiraba male haiduna numit adudadi karimta khangkidi nongalaga thabak chatpada migi migyeng nai machi da wangangnabagi mo asumak adum taki thabak halakpa matamda mahakti chak chaningde haiduna tungkri akhoi warabani na chak to oga dumak tungki asumna thabak halakpada mahakki mawong ase hanaga iman manadabadagi aina songni manduna mahaksi wa hangduna ngarang kai dogi haiduna asengba hayo haiduna mahakpu icha adu aina phubiki adubu mahak karigumba mata khongkiti
kaptuna adumak leki. Mahak school chatlu haibasu yadi. Imungi thabak inkhang da thawai yaromba mahak phamung da masa ison sona adumak kaptuna yamna nungai tabamo amada adumak leram. Hanglurabasu karigum amata khumde. Mahak po phuduna yengi. Adubu mahak karigum amata khumde. Akhoi ga kharati nabi imanabi amale. Masu pawa se haipet taraga hangbalaki. Akhoi gi imung adu da torumi bamong adu da angang adu puruga mahang na chatki. Phurabadi haidoror. Ayam phajana mongonda hangese. Nang chu hore lao. Aduga ai karino haibado. Ai amta khanglamge. Sumna haiduna puki. Ai sumaduna pharani haiduna angang adu puhanki. Ngahak lerga ai makhoida chatki. Phajana ibani changduna mongonda themduna kari thokkibagi haibo wafam sing hangki. Madudagi mahangna wari punamak loina li thoroki. Wari adu tabada isa se swai lawe. Is ai di mangjaredana. Ai gi sa silorab. Wafam se tarobada isa punamak thak thak launa nik. Songning bana su isa siloiki. Mi hat pangam bahibedo. Asigum mi kupsida mi hat pangam gada bahibedo. Ai matam madu da tension wang mana. Hat pangam gani haibo pawa ikhanki. Topom kari mata khangkiti. Mahakna pikliba isa asida haidok labadi hat kani haiduna thang utuna numidang aduda mahakna kihali hai. Masigi matungdagi isa nupi asina kariguma wafam amata haidok tana mahakna khangduna lerakibani. Songman kibana nupasigi mayumda isatki. Matam aduda maramani naidana phajana wari sanasi. Mama ampada nakhoi gi nasachi purgal au haibo wafam haiki. Adubu haying laki hai. Isadi sauning bana loiki. Lan baso suklan landana. Lekai wawa launa rabadi ichaki kari oigani haiduna aduma khangduna leki. Sagai gi sukana amata hairudre. Masigi matungdagi makhoi sukana amata lakidre. Madudagi amuk makhoi da muk jatki. Wafam adu apokpa mapada hogduk lubada nacha oktraga haiduna morana aigi kokta thomlaki. Amadi khawri mettuna mahakna phuraki. Nakhoi gi nacha nupina oktabli chalaga akhoi gi sada taina ba yabro. Hey, noina tawning mafam da toro. Adugane mafam asida mohna lakpiyar. Asumna hirakpadagi ai kaplaga makhoi gi yumdagi laki. Masidagi shawman kibana sagai gi miyamda wafam singa se haiki. Wafam singa se taraba matungda sagai amadi miyamna yamna sauki. Aduk chawba thogduk ama thuklaga akhoi da haide haiduna sagai nasu akhoi bu sauki. Nupi nang ai apa sai haiduna yamna thina aigi sagai nasu yamna sauki. Aise namdana aran matanki. Madugi matungda aina club ta su che ema thajagi. Adubu thogduk asidi club na wahian be yaroi haiki. Nupi gi loop amada muktaki. Makhoina phajana wafam se tabiraba matungda press conference ama pangthoktuni isa se forensic science te yengduna test kaya tawduna honaki. Police ta case ama su thangale. Masigi matungdagi police na mahak phaki. Madudagi mahak jail da legi. Kayam koina jail da legi dagi haibadu court ki rai adumak ngairi haiki. Icha su izat manganba mi su usittaba mama engonda phawa apokpa mapana phurukkiba yamna pente. Pikraba icha dugi maramda makhoina oktabali chatpa haiduni hektamak haibangan. Akhoi cham chamna hingjaban. Khabar su pade. Radio su tade. TV su yengde. Mina ngangnabadi tai. Lamdam aduda angang nupi masama izat mangalle. Adubu pikliba akhoi gi icha nupi sida suguma thogdok uma tholokan hebasi. Kaidong nungda thamoida wakhanda khan kibaleti. Akhoi di tasengna case nung thangalaga asuk chawba thogdok amada akhoi khong thangjingini haiduna khaludi. Icham chamna wa khara ngangnaraga nupaduna lale khurumaga adumak loire haina khanki. Adubu akhoi na o haibadu du makhoina lakiti. Akhoi gi di mapase yamna pangje yamna su chamje. Mi thokpa mi nati. Mingona karimta wa haiba so hiti. Mi na su masing thati. Maram masina akhoi bu kana matana kibidi. Lan su lan da ba akhoi da onsilaga mi na hoina akhoi da usilakti. Thogdok adugi matungdagi ichadi hanaga suman manadre. School chalo haiba su yadre. Mapan tho haiba su adumak yadre. Phamungda adumak ungduna mi uningde. Masa mathanta pangida ikaijai haiduna chaw tho kaya yakiti. Tumba su yade. Ahingde he kaptuna leram. Magi mata ududa aikhoi su ma hunto umaga thabak chatpa su ngamdre.
पिक्ता पिइबा भाप ताद्रिबा अंगांगमक्सु नत्तबनिना वखल खरा खंजनदुना अदुमक महक लै थेमा थेमागा स्कूल काहले अदुबु महक काव हाइबा याखिदे महंगना तमलिबा क्लास अदुदा नुपा अदुगी मचन्नुपीसु अदुमक तमिनै हाइखि मचन्नुपीदुना उसित्तबा करेम कथाइनबा इकाइबा पीबा लक्नबा वा कया ngahak leitana स्कूलदा हाइबदुगी महक स्कूल कानिंगदे हाइदुना स्कूलदगी कपला लंबीदा हलकपा मसिंग खंगिदे अदुबु हंदकी सही असिदगी क्लास अमा कालगा मचन्नुपी अदुगा थेंगनदननबगीदमा क्लास अमा हिंगललगा तमले अदुबु नुपी मसादुनसु मबुंग जेल चंख्रे हाइदुना सावरगा अंगांग असिदा नुंगाइतबा मोंगदा लंगनरकपा मोंग अदुदा महकना हिनदबनि महक पोमिनरिबा मचल अदुदसु असिगुम थोगदोक असि थोकलबदि मखोइ नुंगाइगद्रा मचल नुपी असिसु नुपीनि मदु मखोइ खंदे नोंमगी सूरगो वात्तनबु होनजबा वखल यांग लेजबनि अदुबु हौजिकति वखलसे फुंबंगनरे इसा नुपीगी मतौ उरगा हाइफम खंदे तसेंगना सिखिबनि हेना फै असुमने हिंगदबगी सरुक्ति मागी हे खनबदा सिंगमदन ngasisu hinglibani ममानबी मैहामदी इरांग लांगदुना नुंगाइना लेरि लेसाबी फाजलकनि खनबदा हेना अवाबु ओइरे असुक यामना मीबु वहनबा इमुंग अबबु पुमांग मांगहनबा सिगुमा लिचत सिबु करिगिदमक्ता अखोइदा चतपिरिबन अखोइगे अवाबसिदि मखोइना करिमता खंदे मखोइगे मचानुपा जेलदा लेखिबदो मदुगिदमक्ता मखोइ मै हौना साउ मुइगिदि नुपानि नुपीसु थिरि थोरगा अदुमक मखोइ अदुम मेनताना लेखिनि अदुबु यामना पेंदे पेंदबा याबा मखै अदुकी मतिक पेंदे असिगुम थौदुकचे कनागुम मतगी मचादसु थोहनिंगदे अखोइगे अवाबसे कनामतनसु खंबिदि थौदुक असे थोलमद्रबदि वखलसे कयादा नुंगाइना लेजगनि इसानुपीसु कयादा नुंगाइना लेजगनि लापना चतपसु नतबा अस्वाइ फोबदंग चतपदा असुमना खुदोंग चाबे हेक्तमक लौखिबा मिफत्तमाना असुमना तौबिरमद्रबदि इसादो अदुम मनेगा हंजनजरगा मनेदुगा अदुमक लेजरमगदबनि माना मांगनबिरि अखोइगी चागी पुंसिदो अखोइगी इमुंगसे पुन्ना हु थअगा सिरसिरा नत्रगा थौरी यालगा कैनोमा पुन्ना सिमिन्ना खरसिरा हाइबा अखोइ खंदुना लेरबनि मदुतदा अखोइ सोइदना अखोइ वाइ संगलगनि असुमना वाफमसिंग असे यामना नुंगाइतना फुंगदोखि victim oirabi nupi masa se masakak natana imung manung pumba waminari masibu achumba lichat amara isa gi imungda asiguma thokdok ase thoklabadi adongi thamoida kari phawgadagi kanabu su thajaningai leite pikliba nupi masa gi mama mapa oibasing imung manung nasu ka hena makhoibu senabiba amadi chiksinba haibase yamna tangai phadaba thodang ama oirabra haibasini अखोइदि लांदबनी अखोइदि चुमना चलिबनी अखोइदबु कनाना कैदोगदगे हाइदुना खंदुना लेथोकपा याबा मतम मदुदि ओइद्रे असिगुम थाजद्रब थोगदोक अमना आइगी इमुंगदा थोलकपा मतमना करी तौगदौरी खरा अंगम थौगी इमुंगदा थोकपा थोगदोक ओइरगना मियाम पुपना हुपना लाउदुना अदुमक थेंगननबगिदम खोनबा कनासु लेजदब नोमगे सु नोमदुना चाजब मियोइसिंगदा थोकलगना अदुमक मना मनि नाइदना तुमिना लेखिबा असिगुम लाइबक थिरब इमुंग असिगिदमक्तदि कनाना थेंगनबिगदौरी कनाना कोर्ट पुथोक्तुना पोक्सो एक की मखादा चाही 19 सूद्रिबि नुपी मचा अमद रेप तौबगिदमक कनाना फांसी तौबगी राय अदुदि पीगदौरी अदुमक गेंगदुना तादुना लैबा तारिब्रा आइगी इमुंगदा थोकते हाइदुना अदु वरबदि फोंफम सेक्शन लेतबदि याद्रि लोइबा नाइद्रि असुगुमलबा चाही सूद्रिबि नुपी मचा कयादसु रेप तौबगी थौदोक कया ngasi केस असिदा मखा ताजरपदा मु पुजरगले चाही मरी खक्ता ngairibi नर्सरी खक तमलिबि नुपी मचा अमबु सही निपुनि थोरम सुरबा अमना इज्जत मांगहनबिबा थौदोक से मोइरांग पुलिस स्टेशन कोनबा मफम अमदा थोकिबा थौदोक अमनि थौदोक असिसु चप मानना इंग्लिश सिंगनी 13 गे अगस्त थादा थोकिबा थौदोक अमखकनि मराइबक थियन बिरबि नुपी मचा सिगे अपोकपिना थमोइ सोकना थौदोक असिदा दमक पगदोमलक एखोदि मतमतमगी थबक सुरुगा चाजबनि इचानुपा अनि नुपी मचा सिगा मखोइ अहुमनि महंगना तोमिन थौदोक थोइबा नुमित असे नुमिदांगनि थंगनबदा मयाम चाक चानखि अइदि नारगा लेखि चाकसु चादबनिना लेकाय असिमक्तदि युम पानबा अखोइगी इनमा होइदा चाक थोंगनदुना मखोइ चाक चानखि यामना नकने मफम अदु अखोइगसु ngahak लेतना दमक चनबा मफम ओइखि अदुबु सारम चतपा मसागी चाही निफुगा निथोइरोम सुरुबा नुपी अंगांग लेरबा मियोइसिना इसासे
achapot ama lebige haiduna puraga maningi wakpallomda puslaga ijat lobikibani yum thangnabagi ine amana numidang chaktopagi nganu loiba mahaki chaksangda lukhaksing adu hapke haiduna chatpada asumna mi la haiduna nupa asi chen khraga angang ase mayumda chalo haido obadi nangbu soidan hatkani haiduna kihalaga asumna mahakbu thadoraki angang ase mong amani mapi marol matong maram khangdana adumak mahak laki masigi matungda ini aduna mahakpu puraga laki aduga aibu koroki angang ase songlabo wapallomda phibam chadana thorai haina tamki soidana kanano amana karigumba kainoma soidana tobiramlani haina khanki masigi matungda ini aduna nang amutang themaga amta hangu opala somda phibam yam chadana leram masidaga ayam songni hakchanga ngamdabaga aigi wakhaldana tukat chabalamchat adugidi khankide amamba aduda maning mayada changuraga laitin ongnarabra makoigi angang sing khanarabra natraga huinaga chike tawbada mahakpu mafam adudu lotlibra numidang asida aina haike nangdi numidang aduda nani hoide chalaga chakchani ne sakra nangdi krai chaluriba wapalomdagi nang thore haisi karigino asumna ngangi makhatana khumdabadagi puraga hangi adubu angang asi karigumma madu khumo yagide ipa pakhana masasu ison sonbadona dum tawki madudagi mahaki khungrau aduda cholakpa amadi thengnaki masidagi chingnaduna mahakpu themduna makhatana hangi madudagi thokiba thawdu mahangna hairaki nupa adu masakti khangi mamingdi khangdi haiduna mahangna hairaki akhoida so adumak lakpa thangnabagi bender amada su adumak phami bender aduda su makhoi adum lakpa mini haiduna haiki wapan aduda pusillaga nupa asina tawkiba singdu loinamak haidoraki madudagi ai khudau yamna sogatki adubu asawbadu laksinki piklibi isa se aina nanganda pokhatki law sasilo thirusilo nang masakti takpa ngamgadra asumna haiduna aikuina thongal thoraga sum lakpa matamda bender ama leramadu mapa yoraki nupa asi yu ngawraga amadi nupa yu ngawbu mayam amaga mahak thominaraki maduda aina karambano haiduna mangonda hanki matam maduda piklibi isa sina nupa asini haiduna makuthilaki aina nupa aduda tada amukto ngabiko wari amata sase tadana toribasi karino akhode kari pendaba lebege isa asida tadana toribasi karino madu wadu kono sanaje akhoi soibongdung chalukige ko adu wado kono sanase ai soibongdung chalukige tada kono sanabero hojik sagadabani amukto ngako masigi matungda mahak adumak chen kiram madudigi aisu mapagi manakta prap chalaga ina mohoida mapadi insang thongduna leram aina wari punamaktu mapada tamma matamda mapa sumai hogduna sauki lekai gi mi meyam absu wafam sing asi aina tamki punna club ki mi kya su yorki aduba nupa asi leramdre madudagi khothi thinar tholiba thodo sina lekai adudagi ya longnaki mi punamak tanararbanina mahi masing loinamak thorai masigi matungdagi mahak thiba matamda bender adugi mafamda lotlaga mahak leramki mahak mayamna phaki mahaki mama sulai mama duna makhoi yumda nena tana wari sanase haiduna lamjau surukta tobasi phajadi haiduna hairaki phare haiduna makhoi de chakki adugadi mana ai chak chakom matta di chakhige chak lamana lore ayuk su thabak surubagi lame haiduna mahak haiki phare chajara sunu haiduna changhankre mahakna namthak tawduna maning phawduna chen khrabadi haiduna mi khara changu cho haiduna maningda sanganki adugadi mahak chak chabagi mahutta thongnau kanthokduna chen dogi mahak tawduna lerki madudagi club ki angang sina mahakpu phar masigi matungda mayam changduna mahakpu phukiram machin hangi phuba aduda mahak su kiduna loina mak haidurki thogdok asina ahan bana tabjani mamang to so asumna mahanga namdun ijat lobi krabajani maduda angang asina kibadigi haidok tabajani akhuna su chingnaba khudam amata fanghodi adubu handak su khanglam darbadi adumak mangjargadaban asumna angang asina akhoida haidok taba asina makhatana mamang da thokiba togdok adu mama mapata haidok khide adurabadi handak su asumna tawrabadi karisu tawro haiduna mahangna makha satharakpani mayamna asuk pikpa angang asidabu asiguma lichat ama chatpa haiduna songnaduna mahakpu mayum su khar thugai kiram yam khraba miyamna khamnaba amatana ngodi
kana amatana yum thugai se haina honorubadi leiti adubu nupa se police ta sinaki hojik jail da leiri forensic science ki report ngai masi ki report ase khangnaba matungda mahangna jail da legedabadu sahi asuk legedabani habadu lauthorkani haiduna khoida haiki aigi chadi mang hai heidi ichilesina paningde aigi chadi mangle hojik su normal ta the mathanta dum magi ikai zabaduna school chalo haiba yatre mathanta adumak tuminna ungduna adumak numidang hek oibada yamna kije mapan tho haiba sunga yade mamang mahada khangba phuk phuk hogatpa kapakpa asuguma thodok sing asina nungti ge adumak thoktuna le ngahak leitana sumahak masa sonmana na aduna adumak le akhoi ase aran ba thabak amat su tawdana mapan thokpa su ikaire akhoi ni chamchamna chalabasu mina yeng laboita khale isa se puraga khoina lambi de chatpasu ikaire mina angang ase mahakpu uba matamda pungang da ngangne ani pulle akhoi giwa ahum pulle akhoi giwa punsi se hanagadi suman manadre mong ama tawre masigi thogdok asigi matungda mapa sunning bakaire yu thaaga saungningaga akhoi da dumak taina duna leke mama nabi mayam ama sanare mahakti yaw habi yadre tasengna isa se leina amana aduna siramana hena pai hingna sidriba phawba ngasi su tatna manghanbiri ikutna thang ama pairaga hanjin thillaga hatbasu miphatta do thamoi asinati pelaru sunomduna chajabai khoini case adugi matam khara chenthok chenjin tawringeda thabuk su mata sohugdre paisa su mingondagi purga season ba maramna paisa su loina puthare miphatta do maram chadana ekhoina thabak suba halakpa matamda nungthin cherakta su aikhoigi imungde hekta leram hairurga koirak ibenu wamanduna hakchit langbala ibeni hekta hai awaba maseni thoina luna khaludi hojikta da khangli madi aduguma khudong chaba ama lowrge haiduna matam kayagi mamangdagi mahna sena duna lakpaza isagi khanbada mikup amatang pothapam khangthi sidagidi chawrak lagani leisabi phajalakani khanbada mathai amna sai wana thabak surubasu hanjalakpada magi wakhal hekta khalai numidang se tumba sungya yade chaina ase thingna driba minadi kana matana khang maisa ase kayamuk yamna wai haibadu adubu thohaning de kana matagi masa masuda asigumba thodok ase asumna yamna pendana kaptuna pokpina wari silirake masini lamdam asida thokliba rep ki thodok kayamar asigumba lichat asi muthat hogdrabadi nupi macha kayage punsi adumak tattana manglakani mama mapa kayagi thamoida khangamdana chakna adumak ngasi su imung asina leliba asigumna lengani english sing ani tara mari da thokpa thodok ahum khak diamond radio na pujaraktuna makhoi da thokkiba thodok sing adubu ninda tongnena nabagi damak amadi thok hogdribi singda hena section ba khongthang ama thangnena nabagi damak diamond radio na thoromasi pujarak imung asigi thokiba thodok singda diamond radio na khongoi nabagi wafam kariguma mata leijadi adom gi imung manungda ningol soidana yawbirangani ningol sing aduna piklingai matam chahi ahum natraga chahi mari chahi mangada asiguma thodok asi thoklabadi adongi thamoida kari phawgani adom kariguma nupa ama oirabadi asiguma thodok asida adomna khong thangjingi haiduna kaidongaida khanbigan thoklabadi adongi imung manungda kari oigani haiduna khanbi asiguma thodok ta khoi mayam punna ninda topam thui thokliba imung sing asida khoi mayam changduna angamba mateng pangpham su thui chindana phaba saba thamoidana karisu migi minungsi phawdabagi wakhandi thadokasi angang singbu nungsibi tolaba taraba singbu mateng pangbi mi amana mi amabu nungsibiu aikhoigi phurup asi chokhan ananabagi damak matam punamakta phurup asida pok engede imale pak sanale pak iramdongi damak karigumba masak naiba thabak ama tongnanabagi damak honabiram leikha taba thabak tawduna adongi punsibu lekha thage haiduna khanbigan mathangda case ama puduna laksage sanale pak iramdom kanglai pak na yai phare tabiri besingbu james hegurjamna amukahna khurumjari